Russian Lanmiga Thengnanaba Tamil Nadu Macha Ukraine gi Paramilitary Force join Toukhre. Yamna pukning nungsiningai oiba paw amada hauji Ukraine da lairik tamliba laibak asigi mahiroi ama Russian Force ka Thengnanaba saruk yananabagidamagta Ukraine gi Paramilitary Force join Toukhre. Mahaki mamingna Sainikeets Ravichandra Sahi Kungamathoi ni haiba khangba ngamle. Mahak Tamil Nadu gi Coimbatore district tagi ni haire. Official sing na mahaki laifamda chatuna mahaki mama mapata paw asigi maramda hangluba matamda mahak Indian Army da anirak apply tawki adubu reject tawbiki haide. Mahiroi sing asi kumza 2018 da Ukraine da laiba National Aerospace University da mingchanbaga loinana mahaki course adu sahi asigi July da loigadabani haire. Ukraine da Russia na landarakraba matung imung manungna mahaka paw phongnaba ngamkhibani haike. Mahak na mahaki parents sing da khangalakbagi matungin na Russia gi mayokta Thengnanabagi damak Ukraine gi Paramilitary Force da yaubani haike. Class 12 ki exam pangthok na bahonabagi mayokta mahiroi sing na khongjang changsin khre. Police na tear gas ka pada mahiroi kaya sokle manga phajin khre. COVID-19 na maram oiduna chahi ani hena lairik tamba yadana lairubadagi mapung phana mahi tamba phangdana leraklaba matungda laingang na class 12 ki exam pangthoklagani hairakpagi mayokta ngasi tongan ba higher secondary school gi mahiroi sing na irang hauruktuna khongjang changsin khre. Police na mahiroi manga phajin khibaga loinana irang adu control tawna bahona bada police na tear gas sel kaya kaptuna tankhai badagi police ama yauna mahiroi kaya asokapan nang khre. All Manipur class 12 joint higher secondary students 2022 gi lamjing makhada ngasi ayok pung taramathoi khara helakpa duaida BT Park ki akoibada punba horakpaga loinana khongjang changsin ba horakhe. Mahiroi sing adugi maraktage kharana education SK director unaba chatkringai marakta mahiroi kharana council gi office ta khongchat ama chatnaba honarakhe. Maduda police na athingba thamduna chathandana bahonakhe madugi mayokta mahiroi sing aduna namduna chatnaba honarakpada akanba mawongda muknarakhe. Mahiroi sing aduna namkhaiduna Johnston school gi maikairom da sangsin ba horakpada police na tiar gas sel kaya kapa horakhibaga loinana mahiroi sing na su police tamna nungna thomjilakpadage irang adu saukthorokibane. Mahiroi sing na phongdorokpagi matungina chahi ani hena lairik tamba phangludraba matungda exam tawgani hairibasi maram chade matam sangna mahi ningthina tamba phangkhidabana maram oiraga syllabus ningthina loisindre matam asida matau karamna exam asi pangthokodoribano mari lainaba singda taksillabasu tabidabadage ngasigi khongjang asi sangsinbani haina su phongdokhe. Congress da vote pi haiduna NSCN-IM na khunja ani tamthina phuram lai. Indian National Congress INC da vote pi haibagi damakta Ukhrul district ki manung chanba lamlang khulda khunjani NSCN-IM gi kadar singni haiba miyoi singna tamthina phuram le haire. Thogdok asi ngarang numidang pung 8 lom taba duaida handak pangthokiba ni suba tangka ke state assembly election da Ukhrul AC da INC gi mirep oidiba Alfred Arthur da vote piriba no haiduna sakhangda bakhulai paiba NSCN-IM ni singnaba kedar singna Ukhrul gi lamlang khunja sing phu chaiba haurakhi haire. Thogdok tu da khunja ane NSCN-IM gi kedar singna singaibak na kanduna tamthina phuram khe. Thogdok adu da khoisaung raba khunja singna NSCN-IM na tonglakpa Maruti gypsy ama thugaibaga loinana mai thaduna mangan khre haire. Khunja sing hauraktuna gypsy mai thabaga loinana tanabada lalolup asigi kedar sing mafam adu thadoktuna chenkhi haire. Khunja singna makhoina apamba mida vote pibada athingba pirakpa si khunja singna yaningdaba phongdorok le. Chandel amadi Thengnanaba da thokiba thogdok NPM na thokhan bane. Ani suba tangka ki mikhal da yaukiba 41 Chandel amadi 42 Thengnanaba AC da thokiba hingsa gi thogdok khudingmak NPM na thokhan bane. Masida BJP ga hiram amatada chenaba laite haina BJP Chandel gi president na phongdokre. BJP Chandel gi office ta pangthokiba pawgi mifam amaga mari lainana mahak na makha taraduna hai. Kharau khulen da thokiba thogdok adusu NPF ke worker sing na gari kundlom thugai khibada natana miyoi tare lomsu asokapan nanghallibane. Masida natana kangoi ge ningthobusu makhoina kidnap tawduna ot nairaba matungda lamhangda hundoklam khe election numit asidasu Thengnanaba kendra sigi tongan ba polling da EVM sing thugai bagi thabak sathakhe. Tungda makhoibu saibol da faduna logi oiba thabak hojik sathari basine. Chandel asidasu makhoina Unopata Piral na chingba mai thaduna irang thokhan khe. Molcha mamade khabung khulen gi ningthok singsu phaduna ot nairaba matungda thadok pirakhe. Japhau bazar dasu Paraulon khun gi ningthok ge gari dasu attack tawraktuna sokhan badan atana
ngami anisu makoina phaduna ot nei rakhe masida sunatana NPF ke candidate masamang nasu election numitta CCTV footage thugaiba laiki haina phongdorokhe Supreme Court ki rai matungina MPSC na loba parikhya me thada mukhanna pangthokadore kumja 2016 ki Manipur Public Service Commission MPSC na loba Manipur Civil Services Combined Competitive MCS CC exam adu chanahan khidraba matung tha mari gi manung amukhanna exam pangthok hangadabani haina chaliba chahi asigi February 19 da India ge Supreme Court tha khiba rai amagi matunginna chahi asigi me thada amukhana exam pangthoklagani haina MPSC na khangalakle hiram asigi matang da ngarang MPSC gi register NS Baifaina thokpa circular amagi matunginna kumja 2016 da MPSC na lawkhiba MCS CC gi main exam sahi asigi me thada nauna muk pangthoklagani kumja 2016 gi MCS CC gi main exam da saruk yakhiba candidate sing khaktana nauna amuk pangthokadoriba exam asida saruk yaba yagani haire MPSC na pangthokiba kumja 2016 gi MCS CC gi preliminary exam da de thakhraga main exam gi paper ama phauba exam thakhidaba candidate sing de nauna pangthokadoriba exam asida saruk yabagi khudong chaba leiroi loinana kumja 2016 gi MCS CC gi main exam da candidate sing na lawkiba subject adumag nauna pangthokadoriba exam asida su lawgadabane candidate sing na optional subject hongdok hongjin tawbagi ayaba leiroi loinana exam gi matam su athubada laukhthoklagani haina SN Baifai gi circular asina makata na phongdorokle Chief Minister N Biren gi ani subatam lakani haina predict tawre exit poll singi matungina handakta tangkak ani thongna khaidoktuna pangthokiba taragani thoi suba Manipur Legislative Assembly mikhalda BJP na chauna mai pakani haina utpaga loinana Chief Minister N Biren gi ani subatam lakani haina predict tawre Financial Express ki matungina exit poll ayambana pikhiba result singi matungina state asigi waina BJP ki seat masing hengatkani amade single largest party oirakpa yai haiba utle survey sing asina BJP na AC kuntra romde soidana mai pakani haina pire masigi mathakta atopa survey kharada de party asina seat nifu hena phangani haina phauba project tawre karigumba exit poll asina chumba tarabade N Birena lusing balai asina seat hompu leiba Manipur Assembly de ani subatam amaga phanglagane India today ki matungina state asida BJP na seat kuntraga humdoi dage nifuga humdoi phauba phangani haina pire amaromda Congress ki alliance na seat mari dagina nipan phauba phangani haina utle NPP amadi NPF na mari dagina nipan phauba phanglaba yai JDU na seat ahum phauba phanglaba yai haina utle G News Design Box exit poll na BJP na seat kuntraga ni thoi dagi kuntraga ni pan phauba phangani haina predict tawre amaromda Congress na seat taraga ni thoi dagi taraga taret phauba NPF na seat ahum dagi manga phauba amade NPP na seat ani dagi na mari phauba phangani pire exit poll data matungina state asigi assembly mikhalda apunba voter singi chada kuntraga mapan na makoi gi vote adu BJP gi maikai da thada nakhe amaromda chada kuntrana Congress da thada nakhi haire ningsingba yabadi Manipur Assembly mikhal ge result sing tha asigi tarada laukthok lagane